Nongmada changdaba yadraba potlam shinggi Mamal Leingakki Consumer Affairs Food and Public Distribution Department na Leppa Mamaldagi Hengatna Yollamba Dukan sing Thong Lonsinkhre. Dukan mapu shinggi mathakta Leingakna loukhatlu haina Manipuri Students Federation MSF na leingakta taksillakli. Kwakaithel Thongnawzam Laikai da Leiba MSF ki office da pangthokpa paugi mifam amada MSF ki president Hizam Roshan na wafam asi fongdokladuna mahakna makhata na hai hauzik nongmada changdaba yadraba tangai fadaba potlam shinggi Mamal ka hena wangkhatlakpa thengnari masigi yenglaga MSF ki thongmi sing yangkhairomna ngase khwairamban ima kaithel ki akoibada leiba Masjid Road Thangal Bazar Alugali Kasturi Thong amade Nagamapal da leiba wholesale dukan singda akhanaba drive ama chathakre. Drive aduna Leingakki CFF&PD department na piba potlam singgi price list Thetlam dabaga loinana price list adugi mayokta Mamal Hengatna Yollamba Dukan kaya thengnarakhe. Mamal Hengatna pot Yollamba Dukan kunrom MSF ki thongmi singna khudakta thong lonsilamkhe. Essential Commodities Act ke wangmada thabak toriba dukandar natraga businessman singgi mathakta Leingakki mari leinaba singna action loukhatkadbadamani. Hauzik Manipur gi oiriba fibam asida micham miyam Kam Thengna wanaraba matam asida nongmada changdaba yadraba potlam shinggi Mamal Hengatna yonba haibase miyamgi I chuppaga pangkhakni maramaduna asigumba thawong ase athuba matamda leppaga loinana makhataba tauba yaroi MSF na makhatana tongan ba mafam kaya dasu akanba drive chathakigani loinana hiram asigi matangda Manipur gi chief minister amasung CAF na PD Minister da memorandum amaso pishilagani haina mahakna makhatana fongdokhi. Koi Isidil Community X koi X gi yauriba magi rulesing miyam da phangangadoba polam sing se thongadobani thingba ya halndaba koi free da porakan miyam da phangangadoba sigum yauriba X sing asina khazana X gi ballot tawba dukandar oibe ai business oibe ai masi X gi makhada koi action lokhat pigadobuni madu natragadi MSF nasu koi mahiroi ting miyam ga loinana koi kanba koi lengakta amadi koi wahang miyam ma hangpe ai masigumba nongmar changdra polam sing asida koi gi business to wiriba sinina Dukan Pambiriba Isinau Singna, Han Laikraba Polam Singa, Henamaman, Tankalaga Yuan Bagi, Tabakse, she could have Lepkadovani, the Miamgi, she Chupani Haina, Logani, King Bada Waraba, Watok, Utokta, Nipan, Tangakpa, Idam the Mamasida, Amuk, Arbawala, Taubiriba, Reisa, Amadi, Mapandagi La Piriba, Mui Sina, Masigumat Home, Masi, could have the Lepkadovani have a say, MSF na, Masigi Preski Kutanga, Tamzari.